Kurumjari Nungsijaraba Kwai Mayam Punamaki Mapamda paojel ama pijari madudi World Mitai Council na sinda langjaduna Mariraksuba Meepham Lakliba Anoba Chahi 2023 gi January gi tang Kungamapan Nomaijing Numit ta Sugnu Kakching District ta Pangthok Charagani Malayam Sida Lairiba Mitai Aikoi Asi Amatani Haibasina Meepham Masigi Nungyoiba Wakaloni Tongan ba mafamda Laikraba Mitai Sing Punduna Pangthok Jagadoriba Meepham Asigi Media Amadi Channel Partner Elite TV gi Kuthangda Live Telecast Kwai Miyamna Ubiba Pangligani Maru Oiba Akupa Pau Kangbinabagi Damakta 897-421-7776 Natraga 98563-43313 da contact Tobiu.